Hi viewers, aham mabagtada Laiza Entertainment bu midiyang tabiriba viewers khudimak po taramna okchari ngasi aina mafam sida laiba se BT Park ni mafam sida aina maru aina ngasi lakchari ba se ai anauba vlog yam nungai ba vlog maramdi ngasi aina unaduriba mi sing se yamna top pa magun khara chen ma makhoida celebrities kaya amada pak chen mangam daba renowned person kya am chen mangam daba ngasi dagi yaushangi mamangi numini humida viral chatkhiba nupi chanura tim mamani ningthau khongdagi tim mamani makhoi sina makhoi gi thabal chongjabagi damakta makhoi na collection tawjaba makhoi gi lambi thatna khotna yaushangi collection tawjaba adugi senpham aduna makhoi na thabal chongbase tokthoga harau kumisi tokthoga makhoi na children home da chatlaga donate tawkiba adugu tim adune na ngasi unajadori base interaction program ni interview makti nate ai result singsina kari wakhaldagi makhoi thaban chongba isai nomai se tokthoga children home da donate tawkhibano haibadagi akupa marot makhoiga unaminaraga khamina si mayam ke aina nga saitegi khawrana ngairamba ichan singdo sida la alaire makhoi ahum sida leire ado actually makhoi team di khara yambani adubu matam khara phangdaba tanja khara chadaba khara ichal sing khara yaure adubu makhoi ahum makhoi mayam gi punagi represent tawre haraga makhoi ahum lae hojik sakmai khangmina bagi tanja amta loge hana ichan singna magi minga laifam gane amta hana habiyo ko Aiki mingna Arubam Julia Ningthakong Kha Khunau class na 11 exam thajador. Kai school de 11 tami. Ningthakong modern higher school duda. Okay, matang ki samti. Aiki ming Rebita Kaujai aduga ai Ningthakong mathak lekai dagi ne class na 11 exam thadoi ne same class ne bani. School na samane. Aden matang. Aiki na Rosina Laithram graduation tawri Ningthakong college ta aduga aisu Ningthakong daine Ningthakong khakuno aduga hojik part time job waina microfinance ki adum lalaima gi ko staff ama waina adum leijari fa Okay yam nungaire aduga aina khangningba mana hojik akhoi satri oisu hojik college tambasu yauri even graduation loiraga khoi thabak tawjabasu yaure then aina khangning noi gi team do team do chiche koira noi makhara oiduise team se noi punna haita amta sipai bi ado chiche ko kiteng introduce to la ko mangam draga su ko khoi je team je plap angang su yaure adegi khoi che su yaure ba ko khoi je yam the mi je around 12 muk oi bane ba khoi je ko adu kan da ina ai gi kha class 9 tang ga ba angang su yaure ba ai ge pokmin na ba du su yawi ne ba ko khoi khawnau je Ningthakong khawnau je am chaw ta ga je leisab yam yame yamaga su khawnau sida amuk su magi part amuk khaidu ine ba khawnau sida khoi na mo awang le kai chingni ne ba ko adu dai sida magi khawnau sida leijari ba tai leisabi moi thabal sinbagi moi ju thatchai thatpa se akhoi ju keno tawraga akhoi pareng se akhoi hingon khara chawe se akhoi chiche hoi adagi moi su kagai ma chawe ni ne ba ko ade ai leire ade ai he pokmin bai nang nupi loina khoi pulap se sajilaka khoi taret mukti sure ba surakan sida lekai gi khoi chiche gi tinaba mama nabi ko chiche babina adagi imanabi singsu yaure naubi chiche daina adagi chiche robina ko adagi omabati chiche babina aduga akhoi singsina khara khoi gi team sida kitang chawa do oire ba aduga inau nupi singdu jo chingkhengan bi adagi saya priya suman de kanaubi haiba khoi tarani thoi khoi sumain tawraga sembane aduga chanura team se thawon ki akoina si team je thon se haiba makti natte ba khoi gi token yellow machu manam me ko ayauri e token do ado token je matang janam ti yeng sin hoi ai pa gi Okay, token se sida leire sida Glory Children Home haina moi token ko se leire ko se token se habita sida leire token se chu okay se token sida ibodo ai amta pajarake your little help can help many homeless children's life thank you Glory Children Home haina Ningthakong ward number 4 awang laikai chanura team hai token se yamna nungsiba token amani Okay, thank you. Ai keno tawge chan sing wahang pa khumkhra chum khangning ba khara hangjage ba ko maru aina noi na thaban thatlaga haji masi manipur loi chana binu thaban thatpa khot pa se nupi macha sing ne sai macha sing loi tawnai ya da ko masi
adu noina tawriba children home na donate to bai wakhalon amakha noi thaban chongba harau kumai tok thuoga children home na donate tawge haina noi wakhal lai je masi kari kadai deino kamai tawbuno sine khwai maru ori se si amtang padaram to khumbiyo tasengodi kenone khoi nam ama ko Sonia haina ma se hojiki haiba Glory Children Home je staff amoina leirame ba angang sing sena bage sahi khuding gi khoi thabal je sahi ani rakti suraba male khoina selise mamang se sille adegi mamangi mamang du sille ba ko khoi ja adu kanda khoi je mamangi handak ki new year bye bye new year je handak 2020 gi new year je sigi chak chana ba kan sida khoi haina ra bane ba handak yaw sang sidi kamai taw bano khot bano ana haina kanda khoi je khoi myam je dum wari tana ba sida inam mana dum mana orphan du da staff hoina leiru bagi angang sing du gi mawong mato leiba kholi ba khoi do wari dum liba do ko akhoi da su dum nungsiba ma pok ba do adu kanda khoi na tije khoi myam wari sana kan sida sumain taw je handak to aidi ai su thabak chatle adagi school tamba khot pa myam su yare hojing matam da thaban sin ba se around 60k ko 70k yamdra ba da 50 mukti dum change ba chang mu je adu khoi na re do thabal jidi loina chin du su myam lai khoi gi kha khunau sidang da leisabi thabal dum sil le yak sang mai thanu mi chida ado thabal je mina chin do su lai re adagi khoi na thabal chongning bagi keno su ka haina su pok su oi re thabal chong ge ba harau harau mama hoina su kanam yadre ba adu marak thatke ba ko leisabi na thaban choning de ai no ba ado khang de chahi khuding gi khoi na dum makok jingjing alon sil le ba thabal sin ba se aduga lingjel amta mana da ba do khoi leisabi sing je taseng amata mana de ba khara mana ai khoi su loi nungai ba pa mi ngak tene yak sang that pa ju kana nungai ge ko leisabi oiraga su kai hai dino lingjel do chap mana raga hau hau tora taw minaraga di wakhal do adumaina taw do ado leisabi tara kun khaktang na keno ga khoi gi tara adegi tara nga leisabi yam draga di mi na su mami thupte ba thabal sin ba je adegi akoi na hare duita ga di akoi angang sing se khoma se akoi khaktang akoi manga taru khaktang na taw bu da su mi mamang da su phajade moi gi su ming chat oi doine adi moi su yaujaraga angang oi ja taraga ju thabak ji di ko adu khoi hainare kan da khoi chi khoi je wari ta khanaraga khoi hare yaksang je kam kan de that pa hau se haino hare ba ko ado aina hare aidi office at panina ta seng ai suti phangjade phangda ai yaksang mai thaba numi si ju half khatang oi ba holiday se half holiday khatang ayuki jaga si ma office kai halak pa da pung amam kha ani dum tar ado ai that pa ngamoye adu duna yaksang manung do khatang thatche akoi je thabal sin do sunate angang da donation taw ga dawne khoi ngamjaba do dum pi ba da mo ju harau dum lawani hai ba ko aduga second day se yaksang mai thabai nongan ba se sikan sida nungthin dei thatche hainare khoi jen anung kan da tokan ka ke amta namdri ba adu no mitu da khoi che khoi je plap su budi ngamdre do khoi taret mukti thogle e ba ko thogla ga thati thatle that pa se lupa 60 dai ba adu no mitu 60 dai yami ko adu no mi je 60 je kamai na khoi na phajana that khida ga di no mitu paisa mem ta be ai ba ado akoi na hare asi kai leige hang hana na tharba active am thatle ba pakhang ma cha ma khambra moina kai leige haya ado akoi na khoi di thabal gi na tie orphan da donation taw bangi ne angam ba dum happy ro mo kai ma kai ba leite hai ba ko aduga 60 tarak pai sida khoi myam je hainare asnga chi di thatpa su oi roi to kan nam do dhan nam thura se 60 je puraga haina ma moi dukan ji chatla kan sida to kan je namam me namam maga nonga la ga pung ma pan makhai tara tarak pa sida ya khoi lap su ba se ngam me ba ko adu dagi thatle thala kan da numit tu da su nong ma sida thatli se ayuk ki pung ma pan makhai tara je thatpa duna tara ma thui phawam thalle aduga chakcha ba changna re ba khoi je changna ra kan da pung ama de tholak la si ko haina ba duna dum mi ngai da tung tin gi pung ani se dum ta gi be dum khang hodre ani da gi thatle yam ka hena thengna thatpa su ya da banina pung je ahum makhai mari phaude dum thatle ba ko ado yamna mi na thatna ba dum ana yamna krak krak taw thatpa na tamina paisa jam ta de ba khoi da sengge mi na harau piram ba do khak da ne ba khoi la hori je to kan je pibi raga moi da pubi gro haraga yamna pukchel jaroga orphan da donation taw baine ka ha da lupa chonga hapam mi ga su yawe ba ado yamani na masak di direct khang hodre do admai hapam ba su yawe aduga mai ngam jabi da ko orphan ge je jam se pa hawre chani je pa hawro ade 50 je pa hawro kan tara bi ge torom ba sida mo jo di admai ka taw ne ha da aduga kharam na di to kan pi si ba da thaja da na noi commission ka ya no noi asi dai sida keno taraga nama palaga noi sidai sin lupa kya pi ga noi na lupa kya chak chana do ino ka habi bagum ba ko adugi mata ai chen marak am ta thakke ko krishna degi maram ta thakke
ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯅꯣꯏꯁꯦ ꯈꯔ ꯚꯥꯏꯔꯦꯜ ꯆꯠꯂꯕ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯏꯁꯦ ꯐꯦꯁꯕꯨꯛꯇ ꯋꯥꯆꯦꯞꯇ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯩ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯈꯔ ꯑꯃꯅ ꯍꯥꯏꯅꯕ ꯀꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯁ ꯃꯣꯏꯁꯦ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯏꯌꯦꯕꯀꯣ ꯊꯦꯡꯅꯩꯕꯀꯣ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯏꯆꯟ ꯑꯁꯣꯝꯒꯤ ꯑꯅꯤꯁꯤꯗꯩ ꯀꯃꯦꯟ ꯀꯔꯤ ꯄꯤꯅꯤꯡꯉꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣꯗ ꯑꯗꯨꯒꯨꯝꯕꯩ ꯋꯥꯈꯜꯗꯤ ꯄꯥꯛ ꯂꯩꯈꯤꯗꯦ ꯆꯨꯝꯅ ꯁꯨꯝ ꯀꯩꯅꯣ ꯁꯨꯝ ꯇꯧꯈꯤꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯗꯦ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯅ ꯍꯥꯏꯖꯔꯒꯁꯨ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯆꯠꯂꯦ ꯐꯅ ꯆꯠꯈꯤꯕ ꯍꯥꯏꯕ ꯑꯃ ꯐꯠꯇꯅ ꯆꯠꯈꯤꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯗ ꯏꯆꯟꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯐꯕꯔꯣꯝꯗ ꯚꯥꯏꯔꯦꯜ ꯆꯠꯆꯕꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯕꯈꯩ ꯆꯠꯍꯟꯒꯗꯕꯅꯤ ꯃꯁꯤ ꯃꯇꯪ ꯑꯩ ꯃꯌꯥꯝ ꯑꯩ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯏꯆꯟꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯅꯥ ꯑꯁꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯃꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯛꯇꯅꯤ ꯃꯈꯣꯏꯁꯦ ꯆꯦꯟ ꯆꯣꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯣꯏꯅ ꯄꯥꯝꯖꯕ ꯅꯛꯇꯅꯤ ꯑꯗꯨꯕꯨ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕꯁꯤꯡꯗ ꯗꯣꯅꯦꯠ ꯇꯧꯒꯦꯅ ꯋꯥꯈꯜ ꯑꯃ ꯄꯣꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯃꯁꯨꯡ ꯃꯌꯥꯝꯁꯨ ꯊꯧꯒꯠꯄꯤꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯏꯆꯜꯁꯤꯡꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯅ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯗ ꯍꯪꯅꯤꯡꯕꯁꯦ ꯑꯁꯤꯒꯤ ꯁ꯭ꯇꯦꯞ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯦ ꯃꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯏꯈꯠꯈꯤꯅꯤ ꯈꯟꯕ꯭ꯔꯅ ꯃꯁꯤ ꯇꯧꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯧꯖꯤꯛ ꯔꯨꯁꯤꯅꯥꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯐꯖꯅ ꯄꯤꯕꯤꯔꯝꯗꯕ ꯅꯠꯇ꯭ꯔꯒ ꯖꯥꯠ ꯖꯥꯠ ꯀꯃꯦꯟ ꯇꯧꯕꯤꯔꯝꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯃꯌꯥꯝ ꯇꯥꯕꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯈꯤꯕ ꯂꯩꯗꯅꯀꯣ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯋꯥꯈꯜꯗ ꯃꯁꯤ ꯌꯥꯝ ꯋꯥꯏꯑꯦ ꯃꯁꯤ ꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯒ ꯂꯩꯕ꯭ꯔꯥ ꯃꯊꯪꯒꯤ ꯌꯥꯎꯁꯪꯗꯒꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯒꯦ ꯁꯤ ꯑꯃꯇꯪ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯅꯩꯁꯦ ꯍꯟꯗꯛꯀꯤꯗꯤ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯈꯔ ꯑꯃꯗꯤ ꯄꯥꯡꯕꯗꯤ ꯉꯝꯖꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯗꯨꯝ ꯃꯈा ꯇꯥꯅ ꯉꯥꯡꯅꯤꯡꯒꯦꯔꯥ ꯃꯣꯏꯅ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯄꯤꯕꯤꯒꯦꯔꯥ ꯍꯟꯊꯅ ꯌꯦꯡꯒꯦꯔꯥ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯕꯅꯦ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯁꯅꯨꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯣꯔꯐꯥꯟ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯗꯣꯅꯦꯁꯟ ꯇꯧꯕ ꯆꯠꯄꯁꯦ ꯑꯁꯤꯗꯕꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯌꯥꯎꯁꯪꯗꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ꯇꯧꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯅꯣꯏꯅꯁꯨ ꯕꯣꯔ ꯄꯤꯕꯤꯌꯣꯅ ꯍꯥꯏꯌꯦꯕ ꯇꯧꯈꯤꯅꯤꯁꯨ ꯈꯜꯂꯦ ꯑꯗꯩ ꯍꯟꯗꯛꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗꯁꯨꯀꯣ ꯑꯗꯨꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯅꯤꯖꯔꯛꯑꯦꯕ ꯇꯧꯁꯨ ꯇꯧꯈꯤꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯥꯝ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯁꯅꯣꯕꯀꯣ ꯑꯗꯨ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯅꯣꯏꯕꯨ ꯎꯅꯅꯤꯡꯕꯒꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯇꯥꯟꯖꯥꯁꯦ ꯂꯧꯖꯕꯅꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯏꯆꯟꯁꯤꯡꯁꯦ ꯇꯁꯦꯡꯅꯃꯛ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯤ ꯂꯥꯛꯏꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯟꯖꯥ ꯁꯪꯅꯗꯕ ꯃꯣꯏꯁꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕ ꯅꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯄꯨꯜꯂꯕꯅꯤ ꯃꯣꯏ ꯇꯤꯝꯗꯤ ꯂꯣꯏ ꯁꯨꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯆꯟꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯅ ꯃꯊꯪꯒꯤꯁꯨ ꯎꯔꯒ ꯃꯈꯣꯏꯁꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕ ꯄꯥꯝꯃꯤ ꯑꯗꯣ ꯃꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯏꯕꯁꯦ ꯃꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥꯁꯤꯡ ꯀꯪꯂꯩꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝ ꯆꯦꯟꯕ ꯑꯃ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯉꯁꯤ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯥꯟꯅꯗꯕꯔꯣꯝꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯋꯥꯈꯜ ꯐꯥꯎ ꯈꯟꯕꯁꯦ ꯋꯥꯈꯜ ꯈꯟꯕꯗꯤ ꯍꯧꯔꯦ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯇꯣꯉꯥꯟ ꯇꯣꯛꯈ꯭ꯔꯣ ꯁꯤꯗꯩ ꯍꯧꯔꯦ ꯃꯈꯣꯏꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯄꯁꯦ ꯃꯁꯤ ꯌꯥꯔꯤꯃꯈꯩ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯠꯇꯕ ꯃꯣꯏꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯀꯌꯥꯗꯤ ꯀ꯭ꯂꯕꯁꯤꯡꯗꯒꯤ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯁꯤ ꯃꯈꯣꯏꯕꯨ ꯄꯥꯡꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯐꯥꯟꯁꯤꯡ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯨ ꯂꯩꯔꯤꯀꯣ ꯏꯆꯟꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯅ ꯃꯊꯛꯅ ꯑꯩ ꯋꯥꯍꯪꯁꯤ ꯍꯪꯂꯤꯉꯩꯗ ꯑꯃꯁꯨ ꯑꯩꯅ ꯇꯥꯖꯈꯤꯕ ꯗꯥꯏꯅꯥꯗꯩ ꯇꯥꯕꯅꯤ ꯅꯣꯏ ꯆꯦꯆꯦ ꯑꯩꯈꯣꯏꯗꯩ ꯑꯩꯅ ꯇꯥꯕꯅꯤ ꯐꯣꯟ ꯀꯣꯜ ꯇꯧꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯖꯈꯤꯕ ꯑꯃꯅ ꯉꯔꯥꯡ ꯅꯍꯥꯟ ꯆꯦꯆꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦ ꯑꯃꯁꯨ ꯑꯣꯀꯦ ꯕꯥꯔꯗꯦ ꯑꯃꯈꯛ ꯇꯧꯈꯤꯀꯣ ꯕꯥꯔꯗꯦꯁꯤ ꯀꯅꯥꯒꯤꯅꯣꯗꯤ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯥꯔꯗꯦꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯔꯒ ꯀꯦꯛ ꯀꯛꯇꯅ ꯆꯥꯎꯅ ꯇꯧꯅ ꯈꯣꯠꯄꯁꯤ ꯇꯧꯗꯕꯤꯗ ꯑꯩꯅ ꯇꯥꯖꯕꯅꯤ ꯃꯣꯏꯗꯤ ꯀꯃꯦꯟꯕꯨꯗꯤ ꯂꯧꯖꯒꯦ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯗꯣꯅꯦꯠ ꯇꯧꯋꯦ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯗ ꯆꯠꯂꯒ ꯕꯥꯔꯗꯦꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯅ ꯂꯥꯏꯔꯤꯛꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯗꯣꯅꯦꯠ ꯇꯧꯋꯦ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯔꯣꯁꯤꯅꯥꯀꯣ ꯃꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯕꯅꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯁꯤ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯗꯨꯒꯤꯁꯦ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯕ ꯃꯥꯜꯂꯦꯕꯀꯣ ꯋꯦꯅꯁꯗꯦ ꯉꯔꯥꯡ ꯑꯣꯏꯕ ꯃꯥꯜꯂꯦ ꯉꯔꯥꯡꯅꯦ ꯍꯣꯏ ꯆꯨꯝꯃꯦ ꯉꯔꯥꯡꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯆꯦ ꯍꯣꯏꯁꯦ ꯑꯣꯔꯐꯥꯟꯗ ꯗꯣꯅꯦꯁꯟ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯊꯠꯂꯨꯔ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯔꯝꯃꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ
ꯏꯂꯤꯖꯥ ꯍꯥꯏꯅ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯝꯃꯦ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯀꯗꯣꯏꯕ ꯗꯦꯠ 18ꯁꯦ ꯗꯦꯠ 18ꯗꯅꯦꯕ ꯕꯔꯊꯗꯦꯁꯦ ꯗꯦꯠ 18ꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯉꯥꯡꯁꯤꯡꯒꯤꯗ ꯆꯥꯛ ꯁꯤꯟꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯆꯥꯛꯁꯦ ꯁꯤꯗ ꯄꯨꯂꯞ ꯇꯧꯔ ꯄꯤꯖꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯔꯀꯥꯟda ꯍꯣꯏ ꯑꯩꯅ ꯌꯥꯅꯔ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤꯁꯨ ꯌꯥꯝꯅꯀꯣ ꯀꯩꯅꯣ ꯇꯧꯁꯤꯗ ꯁꯔ ꯍꯣꯏꯅ ꯃꯣꯏ ꯑꯣꯔꯐꯥꯟꯗꯒꯤꯁꯨ ꯆꯥꯛ ꯅꯨꯡ ꯁꯤꯟꯕꯗꯨꯗꯤ ꯁꯤꯟꯕꯤꯔꯅꯨ ꯕꯣꯏꯂꯔ ꯀꯩꯀꯩ ꯄꯤꯖꯕꯗꯣ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯑꯆꯝꯕ ꯄꯣꯠ ꯉꯥꯛꯇ ꯄꯤꯖꯩꯌꯦ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ ꯅꯣꯏꯒꯤ ꯑꯉꯝꯕ ꯑꯣꯏꯅ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯒ ꯅꯣꯏ ꯎꯅꯔꯒ ꯅꯣꯏꯅ ꯇꯧꯕ ꯑꯄꯥꯝꯕ ꯅꯣꯏꯅ ꯉꯝꯖꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯆꯤꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯕꯣꯏ ꯑꯣꯏꯅ ꯕꯣꯏꯅꯦ ꯄꯦꯟꯁꯤꯜꯅꯦ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯁ꯭ꯋꯤꯠꯁ ꯈꯔꯒ ꯄꯨꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯄꯤꯇ꯭ꯔꯨ ꯄꯤꯇ꯭ꯔꯨꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯅꯨꯡꯁꯤꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯕꯣꯏ ꯂꯧꯔꯒ ꯄꯦꯟꯁꯤꯜ ꯄꯨꯔꯦ ꯑꯗꯨꯒ ꯀꯦꯛꯀ ꯄꯨꯌꯦꯕ ꯑꯗꯨꯒ ꯀꯦꯛꯇꯣ ꯑꯥꯗ ꯀꯛꯑꯒ ꯆꯤꯆꯦ ꯍꯣꯏꯅ ꯁꯔ ꯍꯣꯏꯗ ꯍꯥꯟꯅ ꯏꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯗ ꯄꯤꯔꯒ ꯑꯣꯏꯅ ꯁ꯭ꯋꯤꯠꯁꯇꯣ ꯌꯦꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯕꯣꯏ ꯄꯦꯟꯁꯤꯜꯗꯣ ꯌꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯌꯥꯝꯗꯤ ꯆꯥꯎꯗ꯭ꯔꯦ ꯕꯔꯊꯗꯦꯗꯣ Thank you so much. ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯥꯖꯈꯤꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩ ꯚꯤꯌꯨꯋꯔꯁꯤꯡꯗꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯏ ꯏꯚꯟ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯁꯥ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯐꯥꯎꯕ ꯆꯠꯂꯒ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯡꯁꯤꯗ ꯇꯧꯔꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯋꯥꯐꯝ ꯁꯨꯡꯅ ꯅꯠꯇꯅ ꯇꯁꯦꯡꯅ ꯃꯣꯏ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯍꯟꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯖꯩ ꯑꯣꯀꯦ ꯏꯆꯟꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯧꯔꯣꯏꯒꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯇꯦꯟꯁꯟꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯋꯥꯈꯜꯂꯣꯟꯒ ꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯑꯦꯟꯀꯔꯦꯖ ꯇꯧꯁꯤ ꯑꯣꯀꯦ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯑꯩ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯊꯨꯞꯆꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯕꯥꯏ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯆꯟꯁꯤꯡꯁꯤꯅ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯗ ꯀꯣ ꯍꯥꯏꯅꯤꯡꯕ ꯑꯃꯃꯝ ꯅꯣꯏꯒꯤ ꯀꯃꯦꯟ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯇꯪ ꯂꯥꯁ ꯑꯣꯏꯅ ꯑꯃꯇꯪ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯝꯇ ꯐꯣꯡꯗꯣꯛꯑꯣ ꯑꯃꯃꯝ ꯍꯥꯏꯍꯟꯒꯦꯀꯣ ꯍꯥꯏꯔꯣ ꯈꯔ ꯅꯛꯁꯜ ꯍꯥꯏꯌꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯑꯔꯦꯝꯕꯗ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯔꯨꯛ ꯑꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯁꯤꯗ ꯊꯥꯗꯔꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣ ꯄꯩꯁꯥ ꯈꯔ ꯂꯩ ꯃꯇꯝꯗ ꯆꯥꯊꯣꯛ ꯈꯣꯇꯣꯛꯇꯅ ꯃꯌꯥꯝ ꯇꯧꯋꯦ ꯗ꯭ꯔꯦꯁꯤꯡ ꯀꯩꯀꯥ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯊꯥꯗꯕꯁꯦ ꯄꯥꯝꯖꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯁꯨꯝꯒꯨꯝꯕ ꯊꯕꯛꯁꯤꯗ ꯊꯥꯖꯍꯟꯅꯤꯡꯉꯦ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯀꯣ ꯏꯆꯟ ꯔꯣꯁꯤꯅꯥ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯤꯅ ꯑꯐꯕ ꯊꯕꯛ ꯈꯤꯇꯪ ꯇꯧꯀꯥꯟꯗ ꯅꯦꯒꯦꯇꯤꯞ ꯀꯣꯃꯦꯟ ꯄꯤꯔꯒ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯣꯏꯅꯤ ꯑꯗꯨ ꯑꯩꯅ ꯇꯧꯗꯣꯏ ꯃꯍꯨꯠꯇꯀꯣ ꯍꯥꯏꯗꯤ ꯃꯤꯗꯨꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯈꯤꯇꯪꯗ ꯑꯣꯏꯇꯥꯔꯒꯁꯨ ꯃꯒꯨꯟ ꯌꯥꯎꯔꯒ ꯊꯕꯛꯇꯣ ꯂꯧꯕꯤꯌꯣꯕ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯃꯒ ꯃꯤꯉꯣꯟꯗ ꯀꯣꯃꯦꯟ ꯅꯦꯒꯦꯇꯤꯞꯀꯤ ꯄꯤꯔꯒ ꯃꯤꯗꯣ ꯁꯤꯊꯅꯤꯡꯉꯥꯏ ꯇꯧ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯉꯝꯖꯕꯤꯗꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯍꯥꯏꯗꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯂꯩꯇꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯀꯣ ꯑꯗꯨꯗꯩꯗꯣ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯨ ꯊꯧꯒꯠꯄꯤꯌꯣ ꯃꯤꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯁꯤꯊꯅꯕ ꯍꯥꯟꯅ ꯌꯥꯀꯥꯔ ꯂꯩꯕꯤꯒꯅꯨ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯂꯥꯁꯇꯁꯨ ꯔꯣꯁꯤꯅꯥꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯐꯥꯎ ꯍꯥꯏꯔꯦ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯆꯟꯁꯤꯡꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯍꯦꯟꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯇꯦꯟꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣग ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣग ꯑꯃꯗ ꯑꯃꯨꯛꯀ ꯃꯌꯥꯝ ꯎꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯏꯐꯔꯦ ꯏꯆꯟ